Arambai News Guwahati gi Manipuri pau tabiriba singbu ihan hanba maktada chingangbam Susitra Ranina khurumjari. Hauzik ngasigi samlappa maruiba pau sing lobirasi. Assamgi nungaiba pau amoina Silchar Medical College Hospital da layengduna leiramba COVID-19 gi patient ama naba pharaduna negative oibadagi hospital asidagi discharge tawkhre. Maramasina hauzik faubada Assamda COVID-19 gi active oriba case masing asi nifuni thoida hanthakre aduga apunba case masingna marfu tarukni recovered oikhibana nifuma thoi amade leikhidabagi masingna anini Lagliba megi tang taratareta loigadoriba ahum suba tangka ke lockdown sangdokpa natraga sangdoktabagi matangda Rajya Sarkar singi wakhalon Kendra Sarkar da pikhatpagi aroiba numit ngasini matang asida Assam Sarkar gi oinade chayol ani amaga muk lockdown sangdok haningbagi apamba Kendra Sarkar da phongdokre Assam gi red zone oiramba Dhubri green zone da onkhre Guwahati Medical College Hospital amadi Regional Dental College ki hostel ani containment zone dagi free oikhibaga loinana punna health worker lisingani ga chanisu COVID-19 gi test ta negative oikhre maramasina lagliba numit nini humni asigi manungda hariba hospital ani asida hanagumna miyam gi layeng chathaba yaragani hauzik Manipur gi pawdamu lakminarasi Thazaba yaba pau amagi matungina hauzik ngai haki mamangda phangba pau amada Kamjong district ki chahi kunma thoirom surabi nupi amasu COVID-19 positive oire hairi mahak ngarang Kolkata dagi halaktuna NIT quarantine center da leirakhibani aduna hauzik faubada Manipur da active oriba COVID-19 gi case masing asi ani sukre Nakalamaromda ngarang Manipur gi COVID-19 gi positive oikraba miyoyadu Janims ki isolation ward ta thamduna layeng ba hokre mahak hauzik faubagi oinadi laichet uttaba habadi asymptomatic COVID-19 gi patient oiri mahaki hakchang mahousa gi phibamda dumak kaidina leiri COVID-19 ki lockdown namaram oiduna Manipur gi mapanda panduna lairiba Manipuri singna lanai gari da Manipur changlakpa matam kharani gi oina Rajya Sarkar na ngasidagi athingba thamkhre chairaga sida Manipur thoknabagi Guwahati gi Manipur bhavan da ngaiduna lairiba Guwahati yauna mafam kaya dagi lakhiba miyoi kunmuk hozik bhavan asida panduna lairibani Hauzik atoba pausing da muk lakminarasi Malim gi oina COVID-19 gi hotspot Brazil na muk oirakle Hauzik faubada Malim da corona na duna sikhibagi masing asi lakh ahumga lising ahum henkre aduga India gi oina COVID-19 gi confirm case masing asi lising marfu humdoi henkre aduga sikhibagi masing na lising aniga chatret yoksilakle amadi Pagalakpagi changna chada kuntra mariga dasmik sino tarukni Malim gi oina sokhanbada India si tarahumdoi subada leiri India gi oina hauzik so Maharashtra na corona naba khwaidagi masing yamba rajya ama haibadu adumak oiri haukiba pung kunmari asida Maharashtra da miyo yankhai muk sirakle ngasisu rajya sigi police personnel inong nongna lising amaga humpuma thoyamasu COVID-19 positive oikre aroibada lagliba megi tang kuntrama thoi fauba Maharashtra dasu lockdown sangdoklaba yari Arambai News Guwahati gi Manipuri pau sandokchaba ngasigi oinade matang asida loishinjabaga loinana tabiriba singbu amukasu hanna khurumjari